Ngasi maroiba pau mamang ki lengak tangai hak leitana tainariba si hauzik leiriba lengak asi lengak pai bahai tre amadi matik chatre haibadu masana taktok sabani haina hanigi chief minister Okrami Bovina phongdorakle Amana ama hunaduna chingthaba selka hena chading tawba mari thabak tawdana wa ngangbana politics ki masak oina longnarakliba lamda masida thabak tawbagi hainabi leiba anoba political strategy mahodoklagani haina RP Adwali gi National Secretary Maheswar Thongnawjamna phongdorakle amadi mai pakpa journalist ama oigi hairabadi lairik yamna paba resource leiba amadi writing skill yamna wangba mathau tai haina Manipuri University ki Department of Mass Communication ki Head of Department Dr. RK Lilapati na phongdorakle